Yal homi chininau mayam ngasi shuai amok hanna chininau mayam gi mafamda Manipur gi khoi gi hujik oiriba situation siga chanana ai wa khajik tang haijage duna chininau mayam na ai gi video si loiba phau munna ta biraga aina yau phattaba soikhiba yaurabasu mayam comment da haipirao ai mayam gi comment do yam harau na pajage bawa famsi han na thamjari aduna ai ngasi ai gi men duda laktringai dai first time khakta panjagi ko aina ichini nau khara gi video dai thengna jabani asi ai mokhoi gi mingmak di panbira roige ekhoi gi former cm sir biren si praja ekhoi mayam na resign dawpio haina ekhoi na law raga protest tawraga ekhoi na law thokraga hujikti sar khemjan lakpadagi di hen na amuka kari sare haina sigi mongda aina ngang riba video amani khak thengna bani adu ai mokhoi bu reject tawbagi wafam nate ai khajiktang asi correction tawninge hoi kholaw ki adu rabasu minister ama MLA ama gi phamse prajana mari mangarak protest tawraga kholaw raga hekta lawthok dawba nate hekta resign dawga dawba nate ichini naw mayam hujik si prajai khoi mayam si matam si phatrabni na loina phachana bhab tabagi mathau tae haibisi ai haininge asidi center government gi policy program ne center government na hujik si center force sing si thajil laga hujik si kuki singbu kholai oina sijinaraga hujik si manipur sida lan si tawribni aduna ichini naw mayam hujiki khoigi sir biren si madi hujik oiriba khoigi sir khemjan ga khetna bakhra di laye ko aidi sengna haige haibadi khoigi sir biren di NRC support tawe madi yes khakta nate magi no sukhra laibani khajiktam oirabusu manipur gi damakda ma si lepa amadi magi da laibani madi drugs su thinge aduga hujiki illegal immigrant khoi khanthokpa haibasisu madi asida lebe aduna sir khemjan ga mabani gi marakta khetna bakhra laiba aduna sir biren si mana mahakna chief minister se dom pura badi asomdagi khoiduna pura sanabadu yaraktaba asina police amane aduna sir biren bulau thokra ga hujiki sir khemjan si hapchin bani haibasi ai haininge hujiki sir khemjan sidi Chief Minister gi khudda layena MLA Minister mayam sidie mokok duna haibadu da chatpa dabani MLA Minister singda di yam chaira roige mokok duna khudombi thinpham da chatpani na sir biren lairingai da drugs phae thinge dumangai ni hujik sir khemjan gi matamda asigumba loina mak off oikhre asi mokok oiriba Chief Minister khoi gi khudda laibani ba hujik gi Chief Minister ekhoigi sir khemjan sidi kuki olabani tage ta thishnu aidi haige ngarang su NRC gi protest auraga imai ben maya mama tear gas namuga shokre yengo mokda leiriba ichini naw taruk giduna wangang de sir khemjan sidi kuki oleda dum ta thirabu su kaide asidi aidi haining khre asine sir khemjan ga sir biren gi marakta khetna blai bisi aduna sir biren bulau thokra ga khemjan bu hapchin bani he bisi ai haininge aduna ichini naw mayam aina ngasai haibugumna MLA minister singse prajai khoina protest tawraga moigi phamlau thokpa ngamba nate ekhoina ngamlabdi hujigi deputy CM nemcha kipgen sidi mayam nakayara phamthado pamdre haina laukhre madi hujik phauba mamaido yam kokmuk ipak na dum leiri aduna ichin inaw mayam yalhomi mayam ekhoina gyan daga dawbdi praja ekhoina protest tawraga phamlo thokpa heibasidi oidrabani oithoktabani aduna ekhoina ngamga dawba lambi ama khakta leibasi lakriba election sida praja mayam ekhoi paisa romda suktu tu dabida corruption si khongna netraga ekhoi mayam lepraga ko manipur gi damakda lepa ngamba
yalhau mi bu nungsiba ima leipakgidamak haina asengbamak lepraga kathokkadauba mi do masi ekhoi khanba tabni aduna praja ekhoi hujik manipur ekhoi gi kanningai ekhoi gi semningai lambi ama khakti hujik lakadauriba election sida praja yalhaumi mayam voter holders mayam na manaraga achumba asengba mi se loina makda khanraga hujik gi chumdaba praja gi damakda khandaba mayam si tu hanba natana manipur kanningai gi lambi se suklai laitre haibasi ai gi wakhanni go mayam comment da haipiro mayam na kari khanbra asi haijaraga yasum tension jare